खुरुमजरे ISTV पाउमियन ताबिरबसिंगु तराम नोकचरे हौजमरोइब पाउ सरकार न खंगदबा मदि उदबा कया मीडिया न खंगलकपबु तरामना ओइ हाइना CM ओक्रम इबोबिना फोंदुखरे तमेंगलोंगदा लुपा करोड़ तरा मरिरोम चंगना सारिबा फमुंग यांखै लेबा हॉस्पिटल असि DRDA ना मतम चाना फन थादोकपिरबदि थुना लोइसिनबा ngamgani हारे अमदि अंगांग सिंगि थौरम पाक सन्ना पाकथुखरे हौजिमा पोइबा पाउ सरकार न खंगदबा अमदि उदबा कया मीडिया की खुतांगदा खंगलकपसि तरामना ओइ मसिदा असावबा लेते हाइना चीफ मिनिस्टर ओक्रम इबोबिना ngasi नौना साबा लंफेलदा लेबा केंद्र विद्यालय बिल्डिंग संगाबगी थौरमदा फोंदोखरे थौरम अदुदा डिप्यूटी CM गायखंगम एजुकेशन मिनिस्टर M ओकेंद्रो DRNPR मिनिस्टर फ्रांसिस ngaजोकपा MLA अमदि अतै ऑफिसर सिंगसु सरुक याखे स्कूल असिगी पेरेंट्स एसोसिएशन की माइकैदगी हंदकता इकुई कुइद्रिंगैदा मई चाखिबा केंद्र विद्यालय की बिल्डिंग मणिपुर सरकार की फंदगी थुना साबा लोइबदा CM अमदि एजुकेशन मिनिस्टर बु थागतपा फोंदोखे नौना सारिबा बिल्डिंग असिदा क्लासरूम तरा लैबोरेटरी रूम लाइब्रेरी रूम स्मार्ट अमदि कंप्यूटर रूम कया यावरे डिप्यूटी CM गायखंगमना अंगांग सिंबु फजना सेमलबदि साखतपा समाज ओइगनी वाकल खनबा वाटपा अंगांग खरना स्कूल असे मई थाबदगी महिरोय सिंगदा अवाब नंखिबदु नुंगाइते अरानबा तौबसिंग वाकल तारकपा ओइरसनु हाइखे मई थादोखरे सेंटर की स्टेट की नाइदे एजुकेशन हाइबसिबु पुनमकिनी सेंटर की इंस्टीट्यूशन ओइरबसु स्टेट की ओइरबसु it belongs to the state and belongs to the children of the state of Manipur maramadana अखोई मसे थादोक खरब युम मसे थादोक तुना सादोक तुना स्कूल की एजुकेशन की एटमॉस्फेयर से फजना मुले हंगनी थारी बा थारम बा मिसिंग अदुनसो मसे फत्ते खंगदुना मसे नौन पोक ओइसनु चीफ मिनिस्टर ओक्रम इबोबिना मीडिया ना अवादा पाकया सरकार दा मिट नाकोंग ओहेनबदा थागत फोंदोखे मियोय खरदे साव यावे मसे साफम थोकते मांगना मखा तारदुना स्कूल सी ऑल राउंड डेवलपमेंट लेबने महिरोय सिंगबु नेशनल अमदे इंटरनेशनल थाक के संगमनबा सिंगदा सरुक याहनबा ngamnaba honasi हाइखे प्रेस की मरो पांगजिंगसु दुम हाइबने मयामना आइगोंदा सी तौरे हाइना क्रिटिसाइज तौबा खोटपसि आइदि करेमता आइ वारौदे आइदि साउदे नोइना आइखोइना खंबा ngamdaba उबा ngamdaba स्टेट सिगी मदुदैदा सी तौरदि फनी हाइदरा सजेशन तौरपनी मदुना आइखोइदा सरकार दा मयामगी सेवा तौजरिबा अखोइदा मिट नाकोंग वहेनबनी नोइना अखोइसे मिट पाहनबनी सिंहनबनी हाइदना आइदि नोइदा आइ सुक्साउ साउरोइको ना हाइदना मोइदा अदमाइना थमजबनी लाइलाइसु तंबा हाइबसिदी हुजिक अखोइ लाइब्रेरी ओ नत्रगा पैसा लैत्रि हाइदना हायेंग इना खुलगा तमहनगे हाइदना याबा नति अदुना अंगांगसिंग सिदैदा मोइगी मथवाइ नुंगाइतबा मयाम पुनमक मोइगी एकेडमिक कैरियर दा मदुना मोइदा नुंगाइतबा वखल मा फिल तहन खिबदो मदु ख्वाइदगी लाइबक थीबा हाइबा तारे तमेंगलोंग केंद्र की मनुंग दलेरीबा दाइगालोंग द सारीबा फमुंग यांखै लेबा डिस्ट्रिक्ट हॉस्पिटल असे डिस्ट्रिक्ट रूरल डेवलपमेंट एजेंसी DRDA ना मतम साना फन थादोकपिरबदि थुना लोइसिनबा ngamgani अमरोमदा DC ना दि फन मतम साना थादोइ हारे हिरमसिदा रिपोर्ट अमा सोक लिसिंगनी मापंदा वा ऑर्डर पिदुना सोक लिसिंगनी सुपना तरादा थबक सुबा होकिबा 50 बेडेड तमेंगलोंग डिस्ट्रिक्ट हॉस्पिटल असिगी अतै अतोपा कंपोनेंट सिंग यावरगदी लुपा करोड़ कुमा थोइरोमनी अदुबु मजुआरी ब्लॉक लैंड डेवलपमेंट अमदि मेन बिल्डिंग असिगी अपुनबा सेनफमना लुपा करोड़ तरामरी रोमनी वा ऑर्डर सि लिसिंगनी सुपना तरुक लिसिंगनी सुपना तरेत शेड्यूलगी रेट नि हाइरी कॉन्ट्रैक्टर गी केयरटेकर ओरिबा अखोन गोलमैना फुंगदोरकिबदा चीफ मिनिस्टर ना डिसेंबर था फावबगी मनुंगदा लोइसिनना बखंगलकपगी मतुंगिना हौजिक यामना कन्ना थबक असि लोइसिनना बहोनरी लेबर चनीरोंगी मथक्ता थबक सुरमनी अदुबु पूजा अमदि निंगोल चाको फेस्टिवल लेखिबदगी मखोय चटखिबना मरम ओइदुना हौजिक हनरक पखरदि यावरे अदुबु लेबर सिंग असि लाकपा मतमदा सोइदना नंगना बहोनगनि हाइकी पेंटिंग टाइल प्लास्टर अमदि अतई क्या लोइसिलकले था अनिहुंगी रनिंग बिल पीदबना मरम ओइदुना ठेकादारदा अवाब मायोकनदि हाइबो वफम फोंदोकी मतंग साना थादोक पिरगदी मसिगी पोसे लोइसिन मुंगमगनी दु खाली दुबो हौजिकती मुंगी हंतकसु डिसेंबर लोइरो हाइबगी आदिगी इंस्ट्रक्शन कन्न पीरी अदु एरगसु अखोई
मसिमदी भाई लोइबंग मोय हाइबसु ngamde पैसा न मतang sana release tawbiragadi fazon release tawbiragadi masi ki post thuna loisenaba akoi hojik su ready tawri तमिलनाडु की DC RS गोलमई नदी मतम मतम की फंड थादोय हाइना खली करिगुंबा फंड रिलीज तौदब यारम लबदी थादोननब होनगनी हाइकी 50 बेडेड हॉस्पिटल बिल्डिंग सारिबसी महक मसाना यंगसिलुरे प्रोग्रेस लय सादा मरफुद्रा लोरे हाइबे याय ग्राउंड फ्लोर फर्स्ट फ्लोर सेकंड फ्लोर अमदी थर्ड फ्लोर सिंग टाइल नपल लोरे इलेक्ट्रिक फिटिंग सु लोसिलकले पेंटिंग की थबक चादा हुमुद्रा लोरे हायरदुना बिल्डिंग सी साननबा लेबर चनी की मतकता एंगेज तौबने चीफ मिनिस्टर ना डिस्ट्रिक्ट खुदिंगदा सारिबा फमुंग यांखे लेबर डिस्ट्रिक्ट हॉस्पिटल सिंग लाक्लिब दिसंबर था फावबगी मनुंगदा लोसिननबा अकनबा इंस्ट्रक्शन पीबदगी कॉन्ट्रैक्टर अमदी मरी लेनबा सिंगदा खंगनदुना तमेलुंग डिस्ट्रिक्ट की 50 बेडेड हॉस्पिटल असिसु लोसिननबा होनरी हाइकी मखोइना असि दरकार मसी अमाउंट से अमो रिलीज तौगे कांदा एकोय दुम रिलीज तौगनी अदुगदी लै एकोय DRDA दगी डिले तौदी लैते नाकलमरोमदा जेलारोंग यूथ फ्रंट की थौपुबसिंगसु DRDA ना मतम साना फंड थादुपियु चीफ मिनिस्टर नदी फंड की करिस अवाब लेहलोय हाइकिबनी तमेलुंगी फार्मलैंड सारबा मिनी सेक्रेटरीट ऑफिस असिगुम संगाख्रबा मतुंगदा चही अनि अहुमलोम सिजनदना हॉस्पिटल असिसु साब लोरगा थमगदबो अरबदी संगाबिगनु हाइकी हौजिक लुरिबदी मफम असिदा पावर सप्लाई पिननबा ममी तादे फर्नीचर अमदी वाटर सप्लाई की प्लानिंग तौबसु उदे बिल्डिंग खक्ता खिल्लगा थंबगी महुता अथुब मतमदा अवरा पासिंग हापिदुना अना लायंगदा फगननबा होनबियु हाइना मरी लेनबा सिंगी पुंगनिंग सिंगसिंकी नाकलमरोमदा खोंगसांगदगी कैकाउक्ताबा विलेज असि कुलतरुके सेंटर ओइरे मफम असिदा प्राइमरी हेल्थ सेंटर अमा साबिननबा मरी लेनबा सिंगी पुंगनिंग खुंजा सिंगना सिंगसिंकी कैकाउ विलेज अथॉरिटी की म्यूट सिंगना फोंगदोरकपदा अनायेक यावरप मतमदा सगाई सादुना अरापा चिंगनुंगी विलेज सिंगदगी अनाबा सिंग अदु किलोमीटर अनि अहुमलो लापक खुलदगी मफम असि ताना पुरई अदुगा किलोमीटर 12 रोम सांगबा तमेंग डिस्ट्रिक्ट हॉस्पिटल ताना चननबा होनबदा अवाब कया चाउना मायोकनरी लंबी की फिबम सु फते मै सिंगसु फंगदे अनाबा पुरक मतमदा लंबीदा लैखिदबसु यावरे हाइबा वाफम फंगदोनकी अनाबा पिरा कोइ मिसिंग दो साराय सारगा मीना नंगंदा पुरगा लेंबाना पुरगा लाकनी अदु फाव अदु मतमदुदा लंबी सोंगबने करी तबने लंबी अदु साइड स्लाइड तबने अदुदा मी पुव अदु फाव याम वाना थोंगबने अदुना प्राइमरी हेल्थ सेंटर से एकोय खोन सिदा याम दरका ओइरी ISTV पाउगिदमक एन रंजन अमदी नावेबम फिलिप्स तमेलुंग डिस्ट्रिक्ट दुगालोंग इंडिया की अहानबा प्राइम मिनिस्टर पंडित जवाहरलाल नेहरू बुनिंग सिंधुना माकी मपोक नुमित्ता चिल्ड्रन डे हाइना इंडिया की मफम सिनबा थुंगना थौरम पांथोकनबगुम ngasi मणिपुरदसु लैखिद्रबा प्राइम मिनिस्टर असिगी मपोक कुमोन थौरम पाक सन्ना पांथोकनख्रे पंडित जवाहरलाल नेहरू की चाम कुनमंगा सुबा मपोक कुमोन थौरम मणिपुर प्रदेश कांग्रेस कमिटी नसु सिंधुना बीटी रोड लैबा कांग्रेस भवन द पांथोखे भवन असिदा लैबा जवाहरलाल नेहरू की मूर्तिदा सरुक याखिबसिंगना लैसु कतुना इकाई खुमनखे मफम अदुदगी हौदुना रन फॉर फ्यूचर हाइबा मिंगथोंदा रैली अमा चटखे रैली अदुदा चीफ मिनिस्टर ओ इबोबी एमपीसीसी की प्रेसिडेंट सु ओइरिबा डिप्यूटी चीफ मिनिस्टर गायखंगम मिनिस्टर पार्लियामेंट्री सेक्रेटरी एमपी एमएलए अमदे पार्टी की मरु ओइबा मेंबर कया सु सरुक याखे रैली अदु कांग्रेस भवन दगी हौरगा खुयाथोंग तारब मतुंगदा महारानी थोंग फाउदुना लाकलगा कैसांपा ताखे मफम दुदगी पौना बाजार फाउदुना लाकलगा कांग्रेस भवन द लोसिनखे थौरंगी सरुकमा ओइना महरोई सिंगी लायेकपा सांगदमनबा अमसु पांथोखे भारत पुनिंग खा तमननबा अमदे अनौबा भारत अमा सेमननबा होनबदा जवाहरलाल नेहरू ना लौखिबा थौदांग ngasiगी मिरोलना निंगसिंगबा तंगाई फदे हाइना चीफ मिनिस्टर ओक्रम इबोबिना फोंदोख्रे वाफमसी नुंगथिल मखाताना कांग्रेस भवन द पांथोखिबा पंडित जवाहरलाल नेहरू की चाम कुनमंगा सुरकपा मपोक कुमोन थौरमदा फोंदोखिबनी थौरमसिदा एमपीसीसी की प्रेसिडेंट गायखंगम मिनिस्टर सिंह एमएलए एमपी कांग्रेस के थौपुबा कयाना सरुक याखे डिप्यूटी चीफ मिनिस्टर गायखंगमना अनौबा भारत अमा ओहेननबा होनबदा जवाहरलाल नेहरूना होनरंबा थौना लिंजेन ngasiगी मिरोलना काफम थोक्ते माकी होनबा कया अदुबु नाथैदुना अतोपदा पुन्ननबा होनबा लैतबा नते मसदगी मिकुप नाहुम सिंगना लैबताई हाइखे मजो नुंसिंग दो से बतो ताबगिदो मदो पुनम अदो मदगी लेगेसी मयामदो मदो नाथै खमकाना तोवान एजेंडा उठोकन लेबा असि मूवमेंट से असि वखलोन वी चीफ मिनिस्टर ओक्रम इबोबिना लुचिंगबा सिना पिकलिबा आंगांग अमदी महिरोई सिंबु कयागी मतिक नुंसिना खंजरंबगे हाइबसे मिपुम खुदिंगमकना खंगलबा वाफमने पालन थौरमसी निंगथीना पांथोकनबा AICC ना
akaknaba wafam thambaga loinana luchingba asina khanjaramba afaba bharat ama ohenba haiba manglan adu aikoina mangphauna hangadabani haike tumna lai khaptana tana mayam ni hena parents ni hena khambirabani in all round painting khamde sports khamde ama mayam puna maksing se in all round develop toba ma darkar hoy tungda nimida sigamar lenana pangthokiba state level sport painting competition da makong mathang taraba singda manamatum sing yenthoke Social Welfare Department na susinduna angangi numit thoram kumalam pakta laiba bal bhavan da pangthoke thoram asida Social Welfare Minister A.K. Mirabai Joint Secretary Social Welfare L. Nabakishore Director Dr. Rangita Bali Waikom amasung OSD SS Sabrasu Sarugya K Tharongi sarukama oina angang singi layek pa sangdamnaba amasu pangthoke Minister A.K. Mirabai na hauzik Manipur da tahi uheidaba nupi angang da chathaba miyot minai kaya nongma kangdana thorakliba ase civil society NGO singa khusamnaduna punna thengnaminase mai tamliba mahiroi singna mobile phone paiba mama mapa singna thingnase angang singna computer Sijinaba matamdasu ahal singna kupna yengsinba mathautai amaromda ahal singi hauzik pencil lobada khudong sadaba kaya mayoknariba asi thoktanaba hanagi mawongda pinaba honari haike Tharamasi second MR unit junior high school na susinduna pangthoke Tharamaduda second MR gi deputy commandant S Megasandra I Chitaranjan K Ajit Kumar Sharma amadi assistant commandant Y Mohindro na chingba officer singna sarugya ke Tharanga mari lenana mahiroi singna jagoi isai amasung saireng thiduna ayengba singi pungning singsin ke school authority singna mahiroi singda kudolpot piduna pungning thawat ke Tharamasi Bairodan Maxwell Hindi Primary School da supangthoke Bal Swats Mission gi sarukama oina ngasidagi hauraga November 18 fawba tongan ba thoram kaya ga loina na pangthokadaure ngasi ahanba numitta school gi teaching amadi non teaching staff singi maikaidagi angang singda boy kolom na chingba yenthoke Loina mahiroi singi oiba painting competition ama supangthoke Tharamadda school asigi headmistress K Sunita amadi atai oja kaya su sarukya ke Children Day gi Tharamasi Manipur State Legal Services Authority na sinduna tagil dalaiba observation home da supangthokre Tharamaduda observation home dalaiba angang anina chief guest amadi present oike Tharamaduda High Court Manipur gi Justice and Koteshwar Singh Hana Guwahati High Court gi Judge oiramba Justice Binoy Kumar amadi CJM Imphal East Nautnesori amadi CJM Imphal West ki Memsa su sarugya ke Tagil dalaiba blind school amadi observation home dalaiba angang singda kudolpot piduna ikai khumnabot ke loinana angang singi damakta mime show magic show amadi angang sing oiba isai gi thoram su pangthoke Justice Binoy Kumar amadi Justice and Koteshwar Singh hana angang haibasi tungi jati gi yumbini makoibu luna sana tawduna afaba maikaida puraknaba pandam thamlamba Bharat ki ahanba Prime Minister Pandit Jawaharlal Nehru gi pandam phangnaba aikoi punna honaminase mathak thongba akang ai singna piba afaba poktak sing angang singna inba tangai fadi haiba wafam phongdokna ke mi ma already life sida khwaidagi maru oiba stage amani tangkak amani masigi tangkak si karino haibada akhoi wakhal lon akhoi hakchang gi kara masi semba matam Bright Kids School Thawal Bazar gi chahi goiba angang singi numit thoram ngasi Thawal District Table Tennis Indoor Stadium da pangthokre thoram aduda school asigi MMS service amadi website ama launch tauke tongan ba angang singi thoram pangthokpaga loinana competition singda makok matang taraba angang singda mana matum kaya su yenthoke District Legal Service Authority Bisnupur na susinduna angang singi numit thoram Glory Children Home moirangda pangthoke thoram asida Home for Hope ki angang sing yauna punna angang yangkhai marida District Legal Services Authority gi Chairman M Manoj Kumar na free roll sing mating piki loina angang singbu chagrel amasu pijake JCILP na Manipur da saktak se yaudana kanagumba gari thoriba singna mapalamdagi mi pusilakpa yaroi haina athingba thamlingai da Siroi Mega Counter Agency gi bus amana Guwahati dagi Imphal da nan Manipuri kun pusilakpada committee gi kangbuna ngarang ayuk North AOC dagi fare hare Agency asigi bus number MN012092 matam kaktana thingjinbaga loinana chenba yararoi haina joint committee gi co-convener BK Moirang sana phongdukre
Nungibungda laiba committee gi office ta pangthokpa pau gi mifam amada mangna makha taraduna haukiba November 8 dasu Guwahati dagi nan Manipuri humpu humdoi Imphal da agency asina N Bobby gi bus NL02 B2062 da purakpadagi Kangla Tongbi da Joint Committee gi Kangbuna Pharaga Thamlingai Segmai Police Laklaga Nan Manipuri Sing Adu Puduna Chatkhiba Thodok Laikhrabani Madugi Tungda Gari Mapuga Wakal Taminaduna Matungda Amuk Hanna Tauroroi Haibagi Yanaba Purakraba Matung Amuk Hanna Nan Manipuri Sing Pusilakpagi Damak Athingba Asi Thambani Haike Karigumba JCLPS ki Thomi Singna Thengadana Pharagadi Makoi Matam Supagi Athingba Thambagi Thabak Paikhalagani Dulana Equina Hoji, Matam Chupagi, Matam Kaptana, Equina, Athing Batamba, Gari Ama Lautoxeri, MN01 2092, High Bus Asi, Zero Mega Counter, the service Tauba, Sigi Bus Amakapni, High Bus Ase, Equina, Matam Kaptana, Athing Batame. Handag ing solution ani taramari taramanga gi institute sing dagi naungna khalaba student union gi office bearer sing opagi thoramama ngasi desamna sinduna gem hall da pangthokre thoramadu da MU gi anthropology department ki professor W Navakumar desam gi president Morang Them Angamba Maitei modern college ki english department ki head associate professor TS Rita Devi amadi educationist activist S Manautona thoromapu sing oina sarukya ke Tharamadda S Manautona Mairoi Singna Iho ama Hobu Matamda Mang amasung tung animak yamna thuna khalaga Kongjang Sangshinbiu Karisun nataba issue Masada Mairoi Singna Yoksin Biganu Masina Mairoi Singna Mahi Masing Tambada Akaiba Kayapi Mana Makataraduna Mairoi Singi Luchingba Singna Mana Pampuringi Matamda Masak Tokpa Thabak Tawhani Mairoi gi Luchingbani Mayamna Pamdaba Thabak Thawongda Yoksing Haningde Quality control gi matang asisu matam sana check tawhaningi haike parikha thai ba masana hoji mu parikha thai ba masana class 12 ki flying squad chatpa magi subject thokpa numitana lahandaba magi thokta numitana man chatpa si yawi yan na te jada ba boy ai koi na masigi proof player ma masa parikha thai ba ni to ma masana flying squad chatni tari center da adugo magi thokpa numitana lahandaba to si yam Huikap High School gi Ozan Nipan Amukta da transfer Thadok Lambada Andro Kendra gi MLA na Education Minister amasung Chief Minister gi mathakta pendaba phongdokre Thawong asi Chinda khakta phajaba aduga Mahiroi gi hak matpa thawong ni haina Syam Kumar na phongdokre Ngasi Andro Kendra gi manung chana leiba tongan ba school singda pangthokpa angang singi numit thoram yawba chatpada Oza transfer tawramba thengna khibani Yairi Poki Poiro Kongjil High School amasung Huikap High School da pangthokpa angangi thoramda MLA na sarukya ke Huikap High School ase mamingtagi oina leirambadagi kulgi miyamga loinana kanna honaduna school ama oibagi matiksana mairoi leiduna mahi masing tambidebani school gi anova building saduna amadi oza fawba nektuna lairik tambirengaida oza nipan amukta da lauthokiba ase mairoi singi hakmat pani amasung Jawaharlal Nehru gi wakal adu khangdaba wangang khakta phajaba thawongi Masi kanana tawbano haibadu education minister amasung chief minister na yengsinbiu amaromda oza singi oina akhanaba gari ningthaukaban numittagi chelagani haike Manipur state government gi education department maruina koigi angang singi numitta pani jahan gi sumba mapu numisida koigi Manipur gi angang singbu koi mai tambai adina hapu samani haidona pani Jawaharlal Nehru gi thajawa waklonbu hale haibasi Manipur education department da maruina education minister da Education Commissioner da Education Director da akal mong da kandem tawi Kongsara sida top Sintha Government Primary School gi naung na sagarliba school gi phibamsu MLA na yengsinke All Manipur NGOs Forum Manipur na handakta Thawal District ki manung chanba wangbal da leibi Thiam Bidyarani Devi bu minung se haitana hatkhiba thawongbu kandem tawrakli Cherola sina makha taraduna forum asina laikhidrabi asigi imung manung amade miat asigi matangda semkhiba je sigi miu singasu unakre hare forum asina mari lainaba authority na miat asida January ba miu athuba matamda faduna aingi oiba chap saba chairak pibiu haina dabi su tawrakli hauziga tempe amta lokjare breki matungna me amutaram nokjare
Tha sigi tarani thoida wangkhai angom laikai da leiba Ketri mayum bizogi yum gi geta sakang daba singna hand grenade ama yanduna thamlamba thawongbu yaning daba fonglok tuna ngase wangkhai angom laikai Women Social Welfare Association maira paibina wakan fam chatakre misam miyam tinba mafam da bom thamlamba yaning de sayi sigi jun thada su hand grenade ama thamlamba laikre asigumba thawngasi matungda amukhana tawbiganu haide Sangai Festival ga mari lenana Manipur Police na laukat pa section thawrangi saruka mo oina ngasi ayu angan bada lang thabal kunja mayai lekai da thiba humbagi thabak chatakre Additional SP Operation K Megasandra miyeng makada Imphal Police Station Singjame Police Station amadi Imphal West Commando ge personnel singna lekai adugi miyoy sing amamamta oina masak khangdokhe Masagi chap chaba saktak se yaudaba miyoy taret makatana thidokna bagidamak Singjame Police da sinakhe Miyoy taret adu chap chana thigalaba matung thadokre hare Revital Diabetic and Pen Clinic na World Diabetic Day ga mari lenana nomagi oiba diabetic check amadi awareness pibagi thauram ama lamlong da leiba clinic asigi office ta pangthokre miyoy kunrom check tokhibaga loinana darkar oiba hidak langthak sing pikhi District Hospital Churachandpur gi Dr. Y Prem Chandrana International Diabetic Federation na sayi asigi oina healthy living haiba thim da World Diabetic Day palan tawre matam sana haksang check tawba masung abhaba chinjak chabana diabetic laina dagi ngakthok pangammi haikhe kunai ama hena phaba thakta pukhatna ba hona bada oza singi thamoi sengba changi haina segmai kendrogi MLA KS Devendra na phungdokre wafamasi ngasi kangla tongbi da leiba Olivia Higher Secondary School gi Silver Jubilee thoram ga mari leinana chief guest oina saruk gyaduna magna phunglukhibani thoram maduda school management board ki chairman WK Mazangbo amadi atai masak naiba miyoy kya su sarugya ke taronga mari lenana school gi mahiroi singna tongan ba jati gi nat amasung jagoi mathel kaya su utke MLA Devendra na education gi lamda sothana lairiba sekmai amasung saitu kenrada Olivia Higher Secondary School na lawriba thodang asi singthani ngai ni afaba school ama ohenna ba hona bada thamoi sengba amasung kathokpa oza sing leiba mathau tai haike Imphal da nungtigi phongba manaba pauksegi nifumanga suba mapok kumon thoram ngase pauna kaithel da leiba se phonga siga office ta pangthokre thoram asiga mai lenana lamai tara nipal panba paukse asigi akhanna bache phong amasu ISTV gi news editor Helendro Maibam paukse asigi chief editor K Shyam amasung editor CS Megavarna release tokhe Palace compound dagi and Indra Kumar Kauba miyoy amagi account laiba lupa lakh ani ge sent from United Bank of India MZ Avenue Imphal branch dagi mathong maram khangdana kaithokre wagalubadasu ningthina tabidre haina imung manungi miyoy singyauna Manipur Press Club ta pangthokpa paugi mifam amada phongdokre selfamasi haukibo October tang kunmari da lokthokibani hiramasi gamari leinana thigatpinaba police ta wakatpa leire December gi tang taruk phawbagi manungda hiramasi gi matangda bank ki mari leinaba singna makoi gi oiba chap chaba thigatpagi report miyamda phongdoktrabadi bank asi Manipur gi leimai dagi muthat khinaba khongjan kaya sangsilagani haike Nupide Chathaba Miyot Minay Mihat Mipunbu Yaning Daba Phongdoktuna Organization for Indian Women's Against Crime na Sinduna related Kre Prosecution Director Advocate NZTS Kumana Rally Adu Hairangoi Thongdagi Lamthaki Rally Adu Singjamai Dagi Mayalambi Fauraga Amukhana Hairangoi Thongda Lamthungki Khongchara Sigi Matangda Organization gi Secretary Robitana Miyam Punna Nupide Chathaba Crime Thingnanaba Honaminasi Haike Numidini gi oiba cultural exchange program kam children day gi thoram ngase Sagolban Popular Upper Primary School la pangthokre school asigi headmistress Kalyani oza amadi mahiroi singna sarugya ke mahiroi singi marakta hena nungsina ba amadi amaga wakhal loksing phawgokna ba pandamda program asi pangthokpani haike Earthquake thorakpa matamda section thorang lokhatna ba amadi mangjongna na kari thabak lokhatkani haibagi matangda tongan ba leibak ahumgi oiba tripartite meet pangthokre Mizoram da nimit nini chupna pangthoklaba matungda Manipur University gi Art Science Department ta nimit nini gi thawramasi pangthokpani midasida India Bangladesh amadi Myanmar dagi maru oiba miyoy singna sarugya ke loinana United States dagi Dr. Leonardo Seaver Dr. VK Galot Professor Arun Kumar Myanmar dagi Dr. Su Thuratun na chingba masak naiba miyoy singna sarugya ke ngasi Manipur University da pawmui singa unaba amada Delegates singna asigumba meet asi joint venture ni meet asi da recommend tawba wafam sing Bharat Sarkar gi Ministry of Art Science da athuba matamda submit tawduna
paikat payaba thabak sing paikat hangani haike. Ideas and contributions come together and discuss and debate various hypotheses, so it's very good to interact with other groups. Therefore, we hope that this project that we are beginning to design, will come to fruition and will engage local groups as well as people from all over the world. Ngarang numidang sakang dapat singna moirang hanuba lai lerak talaiba deni phairojam gi yumda bom lang sinduna aki akhang nangan khiba thawongbo yaring daba fonglok tuna ngase wakani fam chatakre moirang hanuba sakwat thorang nupi lupna sinduna moirang hanuba community hall da pangthok khiba wakani fam aduda mirakta bom lang sinba yaning de nungai taba wafam leirabasu yasinaba purakna ba hona biu haina thaba play card kaya su sijinakhe wakani fam aduda sargya khibi nupi amana ngarang gi bom pokhaiba aduda yung sarukara akai atoi nangke matungda asigumba thawong asi chathabiganu haike cooperative society natraga NGO ama sakot hange hairabadi organization adugi manungda sakti phajana yenthokna duna sel thumda manung mapal una thabak tawba tangai phade haina works minister KS Ratan Kumar Fongdukre Manipur State Cooperative Union amadi cooperative society Manipur gi registrar na sinduna naishram leira community hall da pangthokhiba humpumato suba all India cooperative week thoramda Fongdukhibani thoramasida ICM gi chairman L Tombisak cooperative ki commissioner Moses Salai cooperative society gi registrar Thai Thuilung Pamaisu sarugya ke thoranga mai leinana minister na cooperative ki journal amasu phongke chief guest Ratan Kumar na Manipur laiba cooperative society kharade mamingta oina leiraga loan phanglamdai da hek thorakliba se tawbidana thamoi sengna thabak tawduna mapung phaba cooperative society ama oina ba honabiu masida sarkar na su angamba mateng pangani haike Matam sana supaya masih election hari berapa bagi office bearers in town matam dah nazaga kalau tahu matam dah apa di representation sih apa yang kalau matam dah collective decision lawa yang mana kaya nak terlihat tu na power sih kita concentrate tahu deh loinya masih role lagi masih contribution lagi power sharing sih masih azana apa tahu ni hari masih apa masih tahu kalau matam dah apa main apa dengan ini CSIR NEIST amasung Integrated Ayus Hospital na sinduna arthritis amasung gout anaba singi lemna laying bagi kem ama CSIR Northeast Institute of Science and Technology Branch Laboratory lamphel pat pangtokre kem asigi hogdokpagi tharamda Health Director Dr. O Ibomsa State Ayus Officer Dr. A Guneshwar Sharma CMO Imphal West Dr. S Bimola Kumari Integrated Ayus Hospital Manipur gi MO in charge Dr. NG Mema amasung Northeast Institute of Science and Technology Guwahati gi Director Dr. D Ramay Ahasu sarugya ke Dr. O Ibom Sana Ayus ki hidak sing aikoi gi akoi badalai riba pambi sing asidagi ayamba sembani Ayus ki hidagasi ipung kudingmakna sijinnabada akai balaite ana layeng asigisu tonganba directorate ama hangnaba honari haike Bisnu Naha Youth Federation Yairipoki Sanabung Oina Sei Kuntra Mangarom Kanduna Laglaba Mafamasi Loan na Patatana na ba Honariba Kudak Talit na ba Federation Asina Kangale Yairipok Nagar Panchayat ke Chairperson namadi Councillor Karagalog Tunaraga Naronda No Objection Certificate Pitoktuna Patatana ba Honariba Asina Laikai Masel Imunaimu Tana ba Honabani Hadi Ukhul da laiba ni Fumari Subasam Rifles ke Head Constable Babulal Guza Kauba Miyoy ama ngasi Imphal Airport da Insat Rifles ke maru ahunga konana fare mag Imphal dagi Delhi da Indigo Airlines da chanana ba khona bada airport ke security staff na mahaku sek tabu matam da nongmai maru ahum phangkibani mag singjame police station da snakru hare hauzi amuka na tembrek tolongjare break matung da mayambu amuka na taram nokjare User School Sebab Nekagi Annual Day ngasi school asida pangtukre Taramadda Hana Education SK Director Oiramba T Samungo School asigi Director Joseph Ozasing amadi Mahiroi Singna sarugya ke Tarongi sarukama oina Director Joseph na Mahiroi Singda tongan ba teaching method kayagi matangda sugay na take Mahiroi Singna tongan ba nat ki oiba tharom kaya su pangtuke Makata na school asigi mamangi sahida makong matang taraba singda manamatumsu yentuke
Little Millennium and Roots International Infalgi Annual Day Thoram Palace Compound Laiba Maharaj Sandra Kruti Auditorium the Pangtukre Thoramasida Sagolban Kendragi MLA RK Imo Council of Higher Secondary Education Manipuri Secretary Sarangajit Kundrakpam Roots International Director Yumnam Sanjit Principal RK Ratan Chief Learning Officer Thangzam Ireima Amadi School Gi Parents Singna Sarugyaki Mairui Singi Tongan Tongan Ba Makal Matelgi Thoram Sing Pangtokpana Thoramasigi Mapung Oiba Saktam Oike Family Welfare Amadi State Health Society National Health Mission Manipurna Sinduna State Level Healthy Baby Competition Family Welfare Services Ki Complex the Pangtokre Thoramasida State Mission Director Dr. Okram Ibomsa Family Welfare Director Dr. K. Razo Susarukyaki Thoramsigi Sarukamo Oina Thasigi Taramapal Fauba Satagada Bal Swasta Mission Su Hodoki Director K. Razona Misanasi Mapung Pana Pangtok Pada Pumna Maki Mateng Tangai Fade Angang Singbu Haksang Pana Na Da Yektana Tamnanaba Aikoi Kudung Magna Kona Si Haiki State Mission Director Dr. Okram Ibom Sana Lunana Lairabadi Lena Kaya Daging Atopangame Maramaduna Haksang Pana Lehnanaba Kusa Singh Singh Na Hamdokadabani Kusa Singh Na Lairabadi Ibola Lena Dagi Sada Marfu Nahandabangami Haiki Tungda Angang Masama Upaba Tanabada Makong Matang Taraba Singda Manamatum Sing Yentoke Thobal District Oina Sunga Sidagi Bal Swasta Mission Deputy Inspector of School John 3 Thobal Texam Bimok Das AIM Manglemna Luchingduna Hairok Amasung Wangjing Tentha Kendragi Tongan Tongan Ba School Singda Hogdokre Mission Asigi Makada Nimit Mangani Chupna School Toilet Amadi Mairui Sing Lu Nana Lehnana Ba Thoram Kaya Pangtukani Hari Children Day Gamari Lenana Social Welfare Department Ki Makada District Child Protection Unit Senapatina Mairui Singi Layak Pagi Sangdam Nabama Kanglatong B Children Home the Pangtukre Thoramasida District Child Protection Officer Jinpai Rangnamay AI Ratan Kumar Su Sargyake Kanglup Ani Thokna Pangtuki Ba Sangdam Nabasida Kanglatong B Children Home Amasung Hope Home Maneda Senapatigi Mahiroi Humudaromna Sarugyake Medical Department Amasung Sadar Hills Autonomous District Council na Medical Game Ama K Orphanage UJB School da Pangtukre Game Asida Mahiroi Nipu Amadi Thangnana Laiba Kul Singi Miyoi Kaya Laying Bagal Luinana Hidak Langtak Singsu Lem na Piki Theatre Center Manipur na Manipur State Kala Academy ga Kusam Naduna Nipu Mga Suba Creative Director Singi Short Play Sangdam Naba MD Hall da Hokre Theatre Group Mapana Sarugyariba Sangdam Naba Asigi Hogdokpada MLA TS Yam Kumar Theatre Center ki President Waripanaba Critic Forum Manipur ki President Professor IS Kangjam Su Sarugyaki Ngasi Ahoba Numita Rangtarang Mandal Wangkai Ningtem Pukri Mapalgi Tarang Lalumba Utki Nehru Memorial Club Top Awang Lekagi Sahi Yangkai Surakpa Golden Jubilee Thoram Club Asigi Sanglen da Pangtukre Thoramasida Top Nauria Jila Parisat ki member Toijam Itobi Club Asigi President L Ibotombi Hana Minister Oiramba NG Tombasu Sarugyaki Club Asigi Lekidraba member Singda Laisu Katuna Igai Kumnaba Utke Miyam dagi namduna sel lawba geng khutpu amagi miyoi ama Imphal West Police Commando na Singzamai Supermarket tagi thas ki tarani thoida fari hari Police Department ki PRO gi cherolamana fagalaba mi adudi Guru Aribam Joni Sharma chahi kuntra manga apokpa Ratan Sharma Brahmapur Guru Aribam laikai dagini Mahangna handakta election office ki staff singdagi lupan lakh taragi demand tauki hari Amarom da Thawal Police Commando na PLA gi active worker ama ngarang yai report khoirom amasung ke crew area da achat awok sing check tawda fari hari pharabami adudi thangjam roman chahini phumari apopa laikhidraba tomba ke crew maya lekai dagini hari hauju sanabagi pau Nasi sanabagi pau de football Young Physic Union Lambung Makong Amadi Football Club Jalel Taramapal Suba Winners Cup ki final da Thengneragani Team Animak Matang Sahigi Tara Suba State League ta Sanaba Phaglagani All Manipur Football Association Sinduna home away basis ta Team Tarena Saruk Yaduna Chathariba Taramapal Suba Winners Cup ki ngase Young Physic Union Lambung Makong gi home ground da oina Kumalampa ki artificial tap ta Lampa Hairoka ani Suba semi final match ke Sanakibada Young Physic Union Lambung Makong na Lampa Hairopu goal mani
0 da sauna mai thibu piduna final changkibani Young Physics Union na lambu makhongi goal sing adu El Abungna ani suba half ki humphumari suba amade marfumari suba minute goal ani sanke atopa goal ani aduna Ice Naubi amade ke surasna ahan ba half ki nifu suba amade ani suba half ki humpu taruk suba minute sankibani match asida Young Physics Union na lambu makhongi Ice Naubi wai henba lampa hero ki S Chandrakanta da referee na yellow card book toke atopa ni suba semi final match amada FC Jalen Sadar Hills ki home ground oina Thomas Ground Kangpokpida 11 Star Sporting Union akampat ka sanakibada team animakna goal amamam chanaduna draw chatkre FC Jalen gi goal adu Psycho how to boyna ani suba half ki yakai suba minute chanke 11 Star Sporting Union akampat ki goal aduna A Hemantana ani suba half ki humbutare suba minute sankibani match asida 11 Star akampat ki N Ramesh da referee na yellow card book toke mamangi sanakiba match da FC Jalen na 11 Star Sporting Union akampat bu maitiba pikibana FC Jalen chathariba winners cover sigi final chankibani thasigi tang tara trukama ditara Nepal da final sanaragani United Sekmai amadi Langol View Nipan Subastat Level Junior Open Football Tournament ke final sanaragani Lamsang Football Club Kudaybal Lampakna Sinduna Club asigi ground da tim tara mangana sarugyaduna sathariba Nipan Subastat Level Junior Open Football Tournament ke ngasisana kiba ani subas semi final match da United Sekmai na Aniska Uyumpopu goal manga amada maitiba piduna final changkibani United Sekmai gi mai pakpagi goal sing adu Aboina ahan ba half ki kun suba ani suba half ki humpu suba humpu manga suba minita goal ahum chanke atopa goal ani aduna Bipin amade Besorjitna ahan ba half ki tarahum de suba untra suba minita chankibani ani ska yumpoki amata ngairaba goal adu Naubi sanna ani suba half ki nifu manga suba minita chanke thasgi tang tara tarukta final sanaragani All Manipur Football Association of Sinduna Thasiki Tangtara Mangadagi Taruk Subasahi Taramari Makagi Nupi Masagi Inter District Football Tournament Pangtuklagani Hari All Manipur Football Association of Sinduna home away basis the Satariba Taramapal Suba Nupagi Winners Cup ki Aroiba Match Thasiki Tangtara Taruk Amadi Tara Nepalgi Nutil Pungama Tavada Kumalampaki Artificial Tub Ground da Infal West ki Young Physics Union Amadi Sadar Hills ki FC Jalen Sanaragani Winner weraba team da KSIS Dharmadasna Ma Kile Kidraba Apokpa Madal Mohan gi Mingda Donate Tauba Trophy ga loinana Lupa Lising Kun Amadi Runners of Taraba team da P Ragumani na Donate Tauba Ampha Trophy ga loinana Lupa Lising Tarapi gani hari Thasgi tang tara tarukta All Manipur Bodybuilding and Fitness Association of Sinduna asa hold the pangthuka doriba Nifunipan Suba Senior Nifunitoi Suba Junior Kunmari Suba Master Taramdoi Suba Physically Challenge amadi Taruk Suba Women Fitness Championship for Mr. Manipur Contest ta Saruk Yagadaba Bodybuilder Hunguda Mathoi Thasgi tang tara mangagi ayupung ni pandagi Taramatoi Fauba Kumalampakta laiba ambagi office ta wet on gadi tang tara taruki ayupung taramakai tavada pre-judging chathaba hogani hari sarugyagada bodybuilder singna matam sana lakna ba khangalakli Imphal Rivers Martial Arts Academy, Wing Chun Martial Art Association, All Manipur Jit Kundo Association Sinduna Thasiki Tangtara Taruki, Ayupung Nipan Tavada, Kurai Putibalaikai da Manipur Kam India Jit Kundo Team Khanbagi Trial Selection Pantulagadi, Kalabasing, December Kitang Kunipana Madikunmapanda, Maharashtra, Mumbai Sports Authority of India, Hall, Akurli, Rota Pantugadariba, Tara Suba Asia Sports Jit Kundo Championship da Saruyagani Hari. Ampimpa Football Club na Sinduna State Asigi Film Fraternities Singi Oiba Ahanba Ampimpa 9 Aside Football Tournament Matang Thagi Tang Nipandagi Taram de Fauba Kripsa Ground Narem Thong da Pangthuklagani Hiramasigi Matanda Paugi Mipam Ama Manipur Press Club da Pangthukre Ampimpa Football Club Key President Chan Haisnam na Fungu Kibada Tournament asi Group Ani Thokna Sanagani Winner Oiraba Team da Trophy ka loinana Cash Prize Lupa Lising Tara Oigani Thawai Yauba Football Bu Pamjaba Singna Tournament asida Saruk Yabiu Haiki Hakchang Khana Lainanagi Pandamda Kui No to Truck Yes to Life Haiba Hakchang Pabasina Lani Haibigi Pandamda Ekoi Adugi Pandamda Kui Pangthuk Sabni Tournament asi Housing Asino Magi Ingasagi Pauda
ICAR lamphel pataki phangba pawgi matung ina ngasi khwaidagi saba degree Celsius kunipan dasmik manga khwaidagi ingbana degree Celsius 13.3 nungsita yawba ising manil gi chang ayukta chada humdra mathoi nungthildana sada yankhai humdoi nongjugi chang nil haujare bidamaru ba paw mukhana सरकार न खंगदबा मदि उदबा कया मीडिया न खंगलकपबु तरामना ओइ हाइना सीएम ओक्रम इबोबिना फोंदोख्रे तमेंगलोंगदा लुपा करोड़ 13 चंगना सारिबा फमुंग यांखै लेबा हॉस्पिटल असे DRDA ना मतम साना फन थादोकपिरबदे थुना लोइसिनबा ngamgani हारे अमदे अंगांग सिंगी थौरम पाक सना पांगथोख्रे ngasi goina ISTV na pizaba paw matang solution jare mieng tabiriba singbo muka hana khorum jare